subscriber mayamna friends mayamna iti support yam tawbiri ko mayam ado egi story se mayamna pambibaydamakta thank you so much agi subscriber friends mayamna hai agi story se adum biro o haina ko ade egi story sing se simbiro o haina haireba ko ado mayam ngasi simjara agi mayam nahangi aina ligiba warido adi agi family gi oinadi aina ahan oirabani aingonda loi daita se tare ko hojikti ado ipa nupa ani so mapanda lay amana sika laibani na ko adum aingonda daita se loi tare aina haidi nupa mayum leirasu siga amuk lakthok laksin somda amuk chenthok chensin taurini ba ko haidi ai ningon oire haina yum paluraga hai nupa mayumsu yengdaba yadi ipamdasu ipado leitabani aina ahan oire adagi aigi ipa nupasingsu hojik leitabani aina haidi animakse maintain taunaba chatleba ko hojik adu maintain taugan chatpasigasu mina jamna ngangnaba lei haidi nupa mayumda thabak suningdana mapamda la leibasu jawi hairi ade khara amana mawaga khanaraga lakpa oiramgani su hai sumai makal makalgi comment se adum leiyeba ko yumda thumjara ma chaba ngamgadaba mande gasu yam haineba ko ado mayam aji judi aigi life ni ko haidi aina thumjara ma chaba ngamdrasu wadoise aini noi nate ade aiga nupaga khanaraga su aiga nupaga tani wadoise noi nate ko aduna adugumba bad comment singje ngangdabana phayeba ko kayum kanaroeba punsi se nungainaba kamai tawra nungai sige kamai tawra paisa tan sige asina siramdaidane aina ahan khatang oihaubanina aina khatang mature oibanina ipa nupasingde angang yam oiribanina aibema nangna nanang nupasingje yengna chatluko hairameba ko aduna ngasi phauba chinda hukadaba potse hadi hukpa ngamdeba ipa nupasingdo charamgadra nungairammoidra hainane hekta khanjaibi ipana moisi daita se aingonda pirambanina ai yam nungaijateba ko haidi imasu ipang pangjaido aduna aina tadi moise kamaina tawni ai ipa nupasingsu yamna singba haiba hujikangi yam singba haibado nateba haidi dum dong dong dum laimina hingbado aina khwaide thawai chakiba haibabu ipa nupa atombase adugi matamda chahi mapan mu pharamani ko mase yenje yam chaningbba ko adagi akhoi mamani matamdo pension se ai phangdriba ko adum phangnaba ready dati dum tawra thamaba phangdoraba ko ado nadi mase yen thongba chaningi mina thongba chabadoga khoi kaka ina thongba chabadoga ubadoga mase kai hani angang ko angang haise jen thongba chaningbadoga chaningbado loraba ko ado moina su kaubiraktrabanina khoida ado mase adum moigi gate managa suaina ungaga ngaira leire ko me ado ai yam nungaitaba aigi first aingonda thamoidi yam jugiba matam oiba haitare ko aina gyan tarakpa matamda adum aigi akhoi lekai de ini ama lei mai macha ani do aina tuition takpirame ado aigi se tha phadaba ko tuition gi tha phadabani na paisa do ni ba su ikai jaba haitare ko ina ado agi ti moi gi thonga de chingthoga phajana phure ba ko ade nang na thibong lauba chaba phangdaba khotpa ina ipan pa do ngange ko ngam loi ga ise adum thawai je nungai tre ko adi sumaina jen chaning madu bo pija phangde khote haina ise nungai tre ba ko ado ini manang do chatli ini manang do chalai na ne adi mite pi ta ba khangau de ko me adi ini hoi gi jum do chatlaga ini nang kaino matam du ka di kaino se akoi tuition fee ga se am li e ba ko ado aina lupa cham ta ngoi su pibiu isu ipan pa to samaina yen thong ba yam chaning e khole hai ko do ma so harau harau no pibi de ba ko ado pibadagi aina khudakta chatlaga magi ta jen laura thong pijare ko ado yam sumaina yam nungai to play gi ipan pa singi da makta
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯃ ꯗꯣꯁꯥ ꯇꯥꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯝ ꯊꯣꯛꯄꯤꯔꯛꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯂꯩ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯒꯤ ꯀꯔꯤꯝ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯊꯣꯛꯄꯤꯔꯛꯑꯒꯁꯨ ꯕꯦꯗ ꯀꯃꯦꯟ ꯇꯧꯔꯒ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯃꯄꯥ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯑꯃꯅ ꯌꯦꯡꯕꯒ ꯃꯄꯥꯅ ꯌꯦꯡꯕꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯄꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯃꯤꯅꯁꯨ ꯎꯁꯤꯠꯇꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯃꯋꯥ ꯂꯧꯕꯤꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯋꯥꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯃꯊꯣꯟ ꯑꯃ ꯁꯥꯟꯅꯕꯒꯤ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯁꯦ ꯄꯤꯂꯔ ꯍꯩꯈꯤꯕꯀꯣ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯖꯤ.ꯄꯤ ꯀꯩꯀꯩ ꯐꯪꯕ ꯀꯥꯟꯗ ꯄꯩꯁꯥ ꯈꯔ ꯐꯪꯕꯗꯨꯅ ꯑꯩꯈꯣꯏ ꯑꯅꯝꯕꯁꯤ ꯌꯨꯝꯁꯦ ꯊꯥꯗꯔꯒ ꯌꯨꯝꯁꯦ ꯁꯥꯒꯦꯕꯀꯣ ꯌꯨꯝ ꯁꯥꯕꯗꯁꯨ ꯀꯌꯥꯝ ꯋꯥꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯁꯪꯒꯣꯏ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯟ ꯀꯔꯤ ꯀꯔꯥ ꯍꯥꯃꯦꯡ ꯁꯟꯒꯨꯝꯕ ꯊꯝꯃꯦꯕꯀꯣ ꯑꯗꯨ ꯁꯟꯗꯣ ꯑꯩꯈꯣꯏꯁꯦ ꯂꯦꯛꯑꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯑꯩꯈꯣꯏ ꯊꯥ ꯑꯅꯤ ꯃꯅꯨꯡꯗ ꯊꯥ ꯑꯅꯤꯔ ꯑꯍꯨꯝꯔ ꯑꯁꯤ ꯃꯅꯨꯡꯗ ꯁꯤ ꯌꯨꯝꯁꯦ ꯁꯥꯕꯁꯦ ꯂꯣꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯩꯁꯥꯕꯤꯗꯣ ꯈꯔ ꯐꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣই ꯃꯥꯅ ꯁꯪꯒꯣꯏ ꯍꯥꯏꯗꯤ ꯑꯇꯦꯛ ꯑꯀꯥꯏꯕꯗꯨꯒ ꯂꯩꯍꯟꯅꯤꯡꯗꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯅꯨꯄꯥ ꯆꯪꯉꯛꯑꯗꯤ ꯑꯃ ꯇꯧꯔꯛꯑꯗꯤ ꯐꯠꯇꯕ ꯃꯤ ꯆꯪꯉꯛꯑꯗꯤ ꯍꯥꯏꯅ ꯑꯩꯅ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯑꯩꯅ ꯅꯨꯡꯗꯥꯡ ꯂꯦꯛꯄ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯁꯤꯒ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯔꯨꯖꯤ ꯁꯨꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯄꯤꯖ ꯄꯤꯊꯛ ꯑꯃ ꯂꯣꯏ ꯇꯧꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯕꯖꯥꯔꯗꯁꯨ ꯐꯝꯍꯜꯂꯦꯕ ꯑꯩꯅꯀꯣ ꯐꯤꯔꯣꯟ ꯌꯣꯟꯕ ꯈꯣꯠꯄ ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯝꯍꯜꯂꯦ ꯃꯇꯝꯗꯨꯒ ꯇꯦꯛ ꯇꯦꯛ ꯂꯨꯄꯥ ꯆꯅꯤ ꯆꯍꯨꯝ ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯄꯦꯟꯁꯟꯁꯦ ꯈꯔ ꯐꯪꯉꯛꯄꯅꯤꯅ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯁꯥꯍꯧꯔꯁꯦꯅ ꯁꯥꯔꯦꯕꯀꯣ ꯑꯗꯣ ꯄꯤꯂꯔꯁꯦ ꯍꯩꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯂꯩꯈꯤꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯄꯥ ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯁꯨ ꯄꯤꯛꯄ ꯃꯇꯝꯗꯨꯒ ꯁꯪꯒꯣꯏꯗꯨꯒ ꯍꯥꯏꯗꯤ ꯃꯥꯔꯁꯀꯤ ꯊꯥ ꯑꯦꯄ꯭ꯔꯤꯜꯒꯤ ꯊꯥ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯕ ꯃꯇꯝꯗꯨꯒ ꯃꯣꯏꯅ ꯑꯗꯨꯒ ꯐꯃꯨꯡꯗꯣ ꯍꯤꯞꯄ ꯃꯇꯝꯗ ꯇꯤꯟꯒꯗꯣ ꯄꯥꯏꯊꯣꯛꯈꯤꯗꯅꯀꯣ ꯍꯥꯏꯗꯤ ꯁꯪꯒꯣꯏꯅꯤꯗꯅ ꯀꯨꯏꯔꯕ ꯁꯪꯒꯣꯏꯅꯤꯅ ꯇꯤꯟꯒ ꯄꯥꯏꯊꯣꯛꯇꯅ ꯃꯣꯏꯗꯒ ꯁꯤꯡꯒ ꯇꯧꯔꯒ ꯄꯨꯔꯥ ꯖꯨꯗꯅꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯁꯦ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯔꯨꯝꯒ ꯍꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯧꯅ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯌꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯏꯄꯥ ꯅꯨꯄꯥꯁꯤꯡꯒ ꯇꯧꯅ ꯑꯩꯒ ꯇꯧꯔꯒ ꯃꯣꯏꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯤ ꯊꯕꯛ ꯀꯝꯄꯦꯅꯤꯗ ꯑꯃ ꯁꯨꯔꯒ ꯑꯩꯁꯨꯈꯔ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯃ ꯇꯧꯔꯒ ꯃꯊꯛꯁꯦ ꯍꯩꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯕꯅꯦꯕꯀꯣ ꯑꯗꯣ ꯏꯁꯣꯔꯅ ꯄ꯭ꯂꯥꯅꯤꯡꯁꯦ ꯊꯨꯒꯥꯏꯕꯤꯔꯦꯀꯣ ꯊꯨꯒꯥꯏꯔꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯤꯡ ꯑꯃꯗ ꯆꯠꯅꯕꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯤꯡꯗꯣ ꯈꯪꯉꯨꯀꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯂꯣꯏ ꯇꯧꯕ ꯄ꯭ꯂꯥꯅꯤꯡ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯈꯟꯅꯕ ꯂꯥꯎꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅ ꯁꯦꯝꯃꯤꯕ ꯄ꯭ꯂꯥꯅꯤꯡ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯏꯁꯣꯔꯅꯅꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨ ꯈꯜꯂꯨ ꯏꯁꯇ꯭ꯔꯒꯜ ꯇꯧ ꯍꯥꯏꯅꯅꯦ ꯃꯣꯏꯁꯦ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯀꯨꯏꯔꯒ ꯆꯍꯤ ꯀꯌꯥꯅꯣꯃꯨꯛ ꯂꯩꯔꯒ ꯃꯄꯥꯟꯗ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯐꯪꯅꯔꯦꯕꯀꯣ ꯐꯥꯔꯁ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯖꯤꯔꯤ ꯃꯁꯦꯟ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯃꯥꯁꯦ ꯄꯨꯟꯁꯤꯒꯤ ꯈꯪꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯎꯕ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯁꯤ ꯂꯝꯕꯤꯁꯦ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯑꯩꯁꯦ ꯑꯃꯐꯥꯎ ꯎꯗꯕꯀꯣ ꯃꯔꯝꯗꯤ ꯑꯩ ꯁꯤꯒ ꯂꯩꯁꯨ ꯂꯩꯇꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯀꯅꯦꯛꯁꯟ ꯐꯥꯎꯈꯤꯕ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯥꯁꯦ ꯇꯝꯃꯝꯕꯅꯤꯅꯀꯣ ꯃꯥꯁꯦ ꯍꯦꯛ ꯑꯩꯅ ꯎꯔꯨꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯗꯣ ꯀꯥꯏꯒꯤꯅꯣꯁꯨ ꯈꯪꯗꯕ ꯃꯌꯥꯡꯔ ꯃꯩꯇꯩꯔ ꯍꯥꯎꯔꯁꯨ ꯀꯩꯝ ꯈꯪꯗꯕꯀꯣ ꯑꯗꯨꯝ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯑꯩꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯒꯥꯔꯤꯒ ꯊꯧꯒꯦ ꯇꯧꯕꯗ ꯇꯨꯏꯁꯟꯒꯦꯒ ꯇꯧꯔꯤꯅꯤꯀꯣ ꯃꯌꯥꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯗ
ꯃꯇꯝꯗꯨꯒꯗꯤ ꯑꯩ ꯌꯥꯝ ꯀꯦꯔꯒ ꯂꯩꯖꯩꯑꯕꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯁꯪꯗꯅ ꯂꯩ ꯀꯩꯅꯣ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯕꯛꯇꯨꯅ ꯀꯦꯕꯒꯤ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯦꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯀꯦꯈꯤꯕꯒꯤ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯦꯗ꯭ꯔꯦꯀꯣ ꯀꯦꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯆꯥꯁꯦ ꯑꯗꯨꯝ ꯁꯨꯔ ꯁꯨꯔ ꯅꯩꯗꯅ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯥꯏ ꯃꯅꯤꯡꯗ ꯇꯥꯅ ꯈꯣꯠꯅ ꯇꯧꯕꯗꯅ ꯑꯩ ꯀꯦꯕꯒꯤ ꯃꯇꯝꯗꯣ ꯁꯪꯖꯗꯦꯕꯀꯣ ꯍꯣꯏ ꯁ꯭ꯀꯨꯜ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯀꯦꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯩꯁꯦ ꯀꯦꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯃꯅꯤꯡꯗꯇ ꯀꯩꯅꯣ ꯐꯣꯀꯁꯁꯦ ꯊꯥꯗꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯗꯦꯁꯇꯤꯅꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯍꯦꯛ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯁꯤꯗ ꯍꯦꯛꯇ ꯗ꯭ꯌꯨꯇꯤꯗ ꯍꯟꯕ ꯅꯠꯇ꯭ꯔꯒ ꯆꯠꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯣꯏꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯐꯔꯦꯅꯦ ꯅꯨꯡꯊꯤꯟꯁꯤga ꯑꯩ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯅꯨꯡꯊꯤꯟꯗ ꯇꯥꯕꯅꯤꯅ ꯅꯨꯡꯊꯤꯟꯗ ꯐꯪꯅꯔꯦ ꯍꯥꯏꯔꯁꯦꯕ ꯅꯨꯡꯗꯥꯡꯗꯇ ꯊꯣꯛꯑꯁꯨꯅꯦ ꯃꯥꯁꯦ ꯍꯦꯛꯇ ꯍꯥꯏꯗꯤ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯑꯩ ꯂꯨꯝꯖꯕꯒꯤ ꯂꯥꯛꯄ ꯅꯠꯆꯗꯦ ꯑꯩꯅꯁꯨ ꯃꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕ ꯅꯠꯇꯦ ꯑꯗꯨꯝ ꯗꯦꯁꯇꯤꯅꯤꯁꯦ ꯑꯗꯨꯝ ꯆꯤꯡꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯑꯗꯨꯝ ꯐꯪꯅ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏ ꯁꯅꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯝꯇꯪ ꯀꯣꯏꯅꯍꯟꯁꯤꯕ ꯑꯗꯨ ꯇꯧꯁꯤ ꯃꯥ ꯅꯨꯄꯥ ꯀꯣꯏꯌꯨ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯩꯌꯦꯕꯀோ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏ ꯃꯥꯡꯒꯟꯒ ꯀꯥꯅꯤ ꯈꯣꯠꯍꯟꯒꯅꯤ ꯀꯥꯏꯅ ꯇꯧꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯏꯝꯐꯥꯜꯒꯤꯅꯦꯅ ꯑꯗꯣ ꯃꯥꯒ ꯈꯪꯅꯧ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯗꯩ ꯑꯩꯅꯗꯤ ꯃꯥꯁ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯗꯕꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯁꯨ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯑꯣꯏꯔꯁꯨꯅꯦ ꯑꯩꯉꯣꯟda ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯠꯇꯣꯛ ꯂꯩꯌꯦꯕ ꯑꯗꯨꯏꯁꯨ ꯃꯇꯝꯗꯨꯒꯗꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯍꯣꯏꯅ ꯍꯥꯏꯗꯤ ꯈꯟꯖꯕꯁꯦ ꯍꯥꯏꯗꯤ ꯊꯨꯡꯍꯜꯂꯒꯦꯅ ꯑꯩꯅ ꯍꯣꯏ ꯃꯃꯥ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯍꯥꯏꯅꯅꯦ ꯏꯅꯦ ꯑꯃ ꯂꯩꯕꯩꯗꯤ ꯏꯅꯦꯗꯨꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯪꯅꯍꯜꯂꯦꯕ ꯃꯁꯛꯀꯗꯣ ꯑꯗꯨꯝ ꯎꯍꯜꯂꯦꯕ ꯑꯗꯣ ꯑꯩ ꯃꯁꯛꯇꯣ ꯎꯕꯗ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕꯀꯣ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯈꯔ ꯋꯥꯡ ꯆꯥꯎꯕ ꯑꯗꯒꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯋꯥꯡ ꯆꯥꯎꯔꯒ ꯉꯧꯁꯣꯛ ꯉꯧꯕꯁꯦ ꯄꯥꯝꯗꯦꯕ ꯑꯩꯒꯤ ꯃꯣꯠꯇꯅꯦ ꯉꯧꯁꯣꯛ ꯉꯧꯕ ꯅꯨꯄꯥꯁꯦ ꯍꯣꯃꯣ ꯍꯦꯛꯇ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯨꯇꯛꯀ ꯇꯧꯔꯒ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯂꯨꯈꯝꯒꯁꯦ ꯄꯥꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯖꯕ ꯍꯦꯟꯁꯝ ꯑꯣꯏꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯗ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦꯕ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯑꯗꯩ ꯑꯩꯉꯣꯟꯗꯩꯁꯨ ꯆꯍꯤꯁꯦ ꯌꯥꯝ ꯍꯟꯕꯗꯣ ꯑꯩꯁꯦ ꯕꯤꯠꯁꯦ ꯑꯗꯨꯝ ꯌꯥꯎꯗꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯇꯟꯖꯥ ꯁꯔꯛꯁꯤꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯆꯪꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯑꯣꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯐ ꯐꯠꯇꯕ ꯈꯪꯗꯕ ꯑꯃ ꯂꯣꯏ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒꯅꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯍꯥꯏꯔꯦ ꯃꯥꯁꯨ ꯊꯤꯔꯤꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯊꯤꯕꯖꯥꯠꯅꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯃꯥꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯔꯝꯕ ꯂꯝꯒꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯪꯁꯨ ꯑꯝꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯅꯪꯁꯨ ꯑꯝꯇ ꯊꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨ ꯃꯣꯏꯁꯨ ꯊꯤꯔꯦꯀꯣ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯖꯔꯛꯇꯕꯅꯤ나 ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯐꯣꯀꯁꯇꯣ ꯑꯩꯉꯣꯟꯗ ꯊꯥꯗꯔꯒ ꯌꯥꯝ ꯀꯟꯅ ꯊꯤꯕ ꯈꯣꯠꯄ ꯇꯧꯕꯗꯨꯒ ꯑꯩꯈꯣꯏꯁꯦ ꯊꯤ ꯐꯪꯗ꯭ꯔꯦ ꯆꯝꯄꯥꯅꯒꯔꯒꯤꯅꯤꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯈꯪꯉꯦꯕꯀꯣ ꯃꯥꯒꯤ ꯃꯌꯨꯝꯗꯤ ꯅꯠꯇꯕ ꯃꯥꯒꯤ ꯈꯔꯗꯤ ꯈꯪꯉꯦꯕ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯈꯪꯕꯗꯒꯤ ꯅꯝꯕꯔꯗꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯅꯤꯅ ꯑꯩꯈꯣꯏꯅꯀꯃꯥꯏꯅ ꯅꯝꯕꯔ ꯂꯧꯔꯨꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯅꯣꯡꯃꯗ ꯍꯥꯏꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯎꯅꯕ ꯇꯥꯏꯃꯤꯡꯁꯦ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯎꯅꯈꯤꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯅꯦꯕꯀꯣ ꯇꯥꯡ 5ꯒꯤ ꯅꯨꯃꯤꯠꯁꯤꯒꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯌꯦꯀꯣ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯒ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯏ ꯃꯃꯥꯡꯗꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇꯗꯤ ꯑꯗꯨꯝ ꯐꯪꯅꯔꯒꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯗꯦꯠ 5ꯁꯤꯒꯅꯦ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯕꯣꯡꯒꯤ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯂꯦ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄꯁꯤꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯅꯦ ꯂꯤꯂꯥ ꯇꯧꯕꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯍꯥꯏꯗꯤ ꯆꯝꯄꯥꯅꯒꯔꯗꯁꯨ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯕꯤꯁꯦ ꯂꯥꯠꯂꯦꯕꯀꯣ ꯑꯗꯨꯗꯩ ꯃꯥꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯍꯥꯏꯅ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯈꯔ ꯐꯥꯎꯅ ꯉꯥꯡꯖꯩꯑꯕ ꯑꯗꯣ ꯑꯩꯒꯤ ꯍꯦꯕꯤꯠꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯑꯦꯇꯤꯇ꯭ꯌꯨꯠ ꯅꯠꯆꯗꯦꯕ ꯑꯩꯒꯤ ꯏꯆꯝ ꯆꯝꯕ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯁꯝꯕꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯕ ꯑꯩ ꯉꯥꯡꯉꯤꯅꯦꯕ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯑꯩ ꯉꯥꯡꯕꯗ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯍꯦꯛꯇ ꯆꯠꯄꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯅ
ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯀꯩꯅꯣ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯦꯛꯇ ꯍꯦꯛꯇ ꯆꯠꯄꯗꯣ ꯍꯥꯏꯕꯗꯣ ꯐꯣꯇꯣ ꯊꯥꯔꯛꯑꯦꯕ ꯃꯥꯅꯀꯣ ꯑꯗꯣ ꯑꯩꯁꯤꯁꯨ ꯌꯥꯝ ꯄꯪꯕꯩ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯀꯩꯅꯣꯒ ꯇꯧꯗꯅ ꯋꯥꯍꯩ ꯋꯥꯇꯥꯒꯗꯣ ꯈꯔ ꯏꯔꯥꯡ ꯇꯧꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯣ ꯍꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯏꯃꯥ ꯑꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯨꯔꯕꯀꯣ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯂꯩꯇꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯕꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯗꯕꯤꯗ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯣ ꯆꯠꯊꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 20 ꯈꯛꯇꯪ ꯈꯪꯉꯦ 20 days ꯈꯛꯇꯪ ꯈꯪꯅꯕꯁꯤꯒ ꯌꯥꯝꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯀꯣ ꯑꯗꯣ ꯔꯦꯁꯄꯦꯛ ꯇꯧꯕꯁꯤꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯁꯦ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯨꯄꯥꯁꯤꯡꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩꯁꯦ ꯆꯩꯁꯨ ꯈꯔ ꯆꯥꯔꯦꯀꯣ ꯃꯩ ꯍꯥꯛꯇꯛꯇ ꯆꯩꯁꯨ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯒ ꯈꯟꯅꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯟꯅꯔꯦ ꯍꯥꯏꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯋꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯃꯄꯥꯟ ꯂꯩꯔꯛꯄꯅꯤꯅ ꯆꯠꯂꯒ ꯑꯩꯒ ꯅꯪ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯥꯗꯗꯤ ꯈꯨꯜꯂꯛ ꯂꯩꯔꯛ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯥꯗ ꯂꯩꯕ ꯀꯥꯟꯗ ꯑꯩ ꯍꯩꯅꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯒꯤ ꯋꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯃꯣꯠ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯃꯣꯏꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯟꯅꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯒꯤ ꯗꯥꯏꯟ ꯍꯥꯔꯅꯦꯁꯀꯤ ꯆꯦ ꯆꯥꯡ ꯁꯨꯕꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯃꯇꯝꯗꯨꯒꯗꯤ ꯑꯩꯅ ꯒꯨꯖꯔꯥꯠꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯒꯤ ꯆꯦ ꯆꯥꯡ ꯁꯨꯕꯒꯤ ꯁꯨꯃꯥꯏꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯨꯒ ꯑꯩꯅ ꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯊꯨꯡꯅꯔꯛꯑꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯈꯥꯏꯅꯔ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯕꯗꯨꯒ ꯑꯩ ꯂꯥꯛꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯩꯕ ꯏꯝꯐꯥꯜꯗ ꯃꯥꯏ ꯃꯅꯥꯛ ꯊꯝꯈꯤꯒꯗ꯭ꯔꯥ ꯑꯩꯅ ꯄꯥꯈꯠꯃꯟꯈꯤꯗꯅꯀꯣ ꯑꯩ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯅꯣꯏ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯑꯩ ꯂꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯁꯦ ꯅꯝꯐꯨꯗ ꯑꯥꯗ ꯂꯩꯔꯦꯕꯀꯣ ꯃꯇꯝꯗꯨꯒꯗꯤ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯁꯦ ꯂꯧꯈꯠꯄꯤꯔꯦ ꯂꯧꯈꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯀꯣ ꯂꯧꯈꯠꯇ꯭ꯔꯤ ꯃꯃꯥꯡꯁꯤꯒꯅꯤ ꯈꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯄꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯃꯇꯪꯕꯨ ꯑꯩꯈꯣꯏ ꯂꯩꯍꯧꯗꯦ ꯑꯩꯈꯣꯏ ꯐꯪꯍꯧꯗꯦ ꯍꯥꯏꯅꯀꯣ ꯌꯨꯝꯗꯤ ꯁꯥꯖꯜꯂꯨꯔꯕ ꯍꯥꯏꯗꯤ ꯂꯥꯛ 9 9 10 ꯆꯪꯅ ꯑꯩꯈꯣই ꯌꯨꯝꯁꯦ ꯁꯥꯖꯜꯂꯨꯔꯒ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯂꯝ ꯂꯩꯔꯛꯇꯦ ꯍꯥꯏꯕꯁꯨ ꯈꯟꯕꯗ ꯑꯩꯁꯦ ꯄꯨꯡꯃꯝꯃꯝꯃꯦ ꯍꯥꯏꯗꯤ ꯑꯩꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯌꯦ ꯑꯩ ꯁꯤꯗꯣꯏꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯂꯝ ꯊꯨꯝ ꯋꯥꯠꯄ ꯅꯠꯇꯦ ꯂꯣꯏ ꯂꯝ ꯊꯨꯝ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯁꯤꯡꯗꯤ ꯀꯃꯥꯏꯅ ꯍꯤꯡꯍꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯃꯥꯁꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯀꯥꯏꯗ ꯂꯩꯅꯤꯀꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯀꯅꯥꯝ ꯇꯥꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯄꯥꯅꯨꯄꯥ ꯑꯍꯟꯗꯣ ꯍꯥꯏꯕ ꯏꯄꯥꯅꯨꯄꯥ ꯑꯍꯟꯗꯨꯁꯨ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏ ꯃꯥꯁꯦ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯦꯕꯀꯣ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯏꯄꯥꯅꯨꯄꯥ ꯑꯍꯟꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯉꯝꯃꯗꯤ ꯕꯔꯥꯗ ꯂꯩꯅꯤ ꯃꯣꯏꯅ ꯇꯥꯟꯊꯣꯔꯛꯑꯦꯗꯅ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯟꯊꯣꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯒ ꯂꯩꯔꯨꯅꯤ ꯚꯔꯥ ꯂꯩꯔꯨꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗꯤ ꯅꯝꯐꯨꯗ ꯂꯧꯔꯔꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯌꯥꯏꯃꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯍꯟꯗꯨꯅ ꯑꯗꯨ ꯍꯥꯏꯅꯤ ꯌꯥꯏꯃꯒ ꯑꯇꯣꯝꯕꯁꯤꯅ ꯀꯔꯤꯒꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯦꯁ ꯇꯧꯁꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯏꯄꯥꯒꯤ ꯂꯝ ꯐꯪꯕ ꯁꯔꯨꯛꯅꯤ ꯑꯩꯈꯣꯏ ꯂꯧꯅꯤꯒ ꯈꯣꯠꯀꯅꯤꯒ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯗꯨꯅ ꯁꯥꯎꯔ ꯉꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯩꯒꯤꯁꯨ ꯃꯣꯠꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯩꯁꯨ ꯂꯝ ꯊꯨꯝꯒꯤꯗꯃꯛꯇ ꯈꯟꯅꯕ ꯆꯩꯅꯕꯁꯦ ꯄꯥꯝꯗꯦꯕꯀꯣ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥꯁꯤꯡꯗꯗꯤ ꯑꯩ ꯂꯝ ꯃꯆꯦꯠ ꯑꯃꯇꯪ ꯄꯤꯅꯤꯡꯉꯤ ꯍꯥꯏꯅꯅꯦ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯃꯆꯦ ꯑꯃ ꯑꯣꯏꯕꯗꯒꯤ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠꯇ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯕꯅꯤ ꯏꯆꯥ 3 ꯄꯣꯛꯑꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯣꯂꯣꯞ ꯐꯪꯕꯁꯨ ꯅꯠꯇꯦ ꯊꯥ 3 4 ꯂꯩꯔꯒ ꯇꯣꯂꯣꯞ ꯑꯃꯨꯛꯇꯪ ꯐꯪꯒꯅꯤ ꯑꯁꯤꯁꯤꯅ ꯆꯦꯡ ꯆꯥꯛ ꯆꯥꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯣꯏꯗ꯭ꯔꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ 3ꯃꯛ ꯇꯝꯃꯛꯏꯅꯤ ꯆꯦꯡ ꯆꯥꯛ ꯆꯥꯔꯛꯑꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯄꯥ ꯖꯨ ꯊꯛꯏꯅꯤ ꯅꯨꯡꯇꯤꯒꯤ ꯊꯛꯏꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯏꯗꯕꯤ ꯊꯛꯏꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯗ꯭ꯌꯨ ꯆꯠꯂꯛꯄ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯄꯤꯔꯤꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯁꯨ ꯑꯩꯈꯣꯏ ꯄꯥꯅ ꯂꯣꯏ ꯌꯦꯡꯕꯤꯔꯝꯃꯤꯅꯤ ꯃꯇꯝꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯄꯥꯅ ꯂꯣꯏ ꯃꯇꯦꯡ ꯄꯤꯔꯤꯅꯤ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯀꯣ
ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯡ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤꯃꯤ ꯑꯩꯈꯣꯏ ꯏꯄꯥ ꯍꯣꯏꯅꯁꯨ ꯋꯥꯔꯤ ꯂꯣꯏ ꯂꯤꯔꯤꯃꯤ ꯑꯩꯈꯣꯏ ꯃꯥꯗ ꯂꯤꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯤꯔꯝꯃꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯃꯤꯡꯁꯨ ꯂꯩꯍꯧꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥꯁꯨ ꯋꯥꯍꯧꯕ ꯑꯗꯩ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯖꯨꯁꯨ ꯑꯗꯨꯝ ꯊꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯗꯥꯎꯟ ꯂꯥꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯃꯄꯥꯝ ꯊꯥꯛꯏꯅꯤ ꯑꯩꯈꯣꯏ ꯏꯄꯥꯝꯗꯒꯤ ꯑꯩꯈꯣꯏ ꯕꯣꯕꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯌꯥꯅꯣ ꯂꯧꯔꯤꯁꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯊꯕꯛ ꯃꯇꯝꯗ 1.5 ꯑꯗꯩ ꯑꯃ ꯇꯧꯕ ꯃꯇꯝꯗ 50,000 10,000 ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯦ ꯃꯄꯥꯟ ꯆꯠꯂꯤꯁꯤꯡꯁꯦ ꯈꯨꯗꯛꯇ ꯄꯩꯁా ꯂꯩꯇꯕ ꯌꯥꯎꯋꯦ 8,000 ꯄꯤꯕꯤꯔꯛꯄ 5,000 ꯄꯤꯔꯛꯄ 3,000 ꯄꯤꯔꯛꯄ ꯈꯨꯠꯇ ꯑꯆꯥꯄꯣꯠꯇ ꯆꯥꯕꯤꯌꯨ ꯍꯥꯏꯁꯨ ꯑꯗꯣ ꯑꯩꯒꯤ ꯄꯄꯥꯒꯤ ꯈꯟꯗꯥꯡꯁꯤꯒꯗꯤ ꯃꯇꯦꯡ ꯀꯅꯥꯝ ꯄꯥꯡꯕꯤꯔꯛꯄ ꯅꯠꯇꯦ ꯑꯩ ꯀꯤꯁꯨ ꯀꯤꯗꯦ ꯗꯦꯝ ꯀꯤꯌꯔꯅꯤ ꯑꯩ ꯑꯁꯦꯡꯕ ꯋꯥꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯤ ꯀꯩꯝ ꯄꯤꯔꯛꯄ ꯅꯠꯇꯦ ꯀꯅꯥꯝꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯕꯗꯅꯥꯝ ꯑꯗꯨꯝ ꯆꯥꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯏꯒꯤ ꯂꯝ ꯑꯃ ꯂꯩꯅꯤꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯑꯩ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯃꯣꯏꯒꯤ ꯂꯝ ꯑꯃ ꯁꯦꯝꯕꯤꯅꯤ ꯃꯤ ꯃꯈꯥꯗ ꯑꯩ ꯇꯥꯍꯟꯅꯤꯡꯗꯦ ꯏꯅꯥꯎꯍꯣꯏꯁꯨ ꯏꯃꯥꯍꯣꯏꯁꯨ ꯑꯗꯣ ꯂꯝꯗꯨꯒ ꯃꯣꯏ ꯂꯩꯍꯟꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝ ꯑꯣꯏꯔꯒꯁꯨ ꯂꯩꯍꯟꯒꯅꯤ ꯑꯗꯨꯕꯨ ꯂꯝ ꯑꯃꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅ ꯑꯩ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯁꯥꯅꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯥꯅꯤꯁꯦ ꯑꯩꯒꯤ ꯑꯩꯅ ꯑꯁꯤ ꯊꯨꯡꯅꯕ ꯑꯩꯁꯦ ꯑꯦꯅꯤ ꯍꯥꯎ ꯇꯧꯅ ꯇꯧꯅꯤ ꯑꯗꯣ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯣꯏ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤꯡꯁꯦ ꯏꯁꯣꯔꯅ ꯂꯣꯏ ꯈꯪꯉꯤ ꯑꯩꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯗꯤ ꯏꯁꯣꯔꯅ ꯄꯥꯞꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯖꯔꯛꯆꯅꯤ ꯃꯤꯅ ꯉꯥꯡꯅꯤꯡꯕꯗꯨꯗꯤ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯗꯦꯝ ꯀꯤꯌꯔꯅꯤ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯣ ꯃꯃꯥꯡꯗ ꯂꯥꯛꯑ ꯉꯥꯡꯒꯦꯔꯥ ꯃꯅꯤꯡꯗ ꯂꯥꯛꯑ ꯉꯥꯡꯒꯦꯔꯥ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯁꯣꯔꯒꯤ ꯙꯔꯃ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯂꯝꯕꯤꯗꯨꯗꯤ ꯑꯩ ꯐꯅꯕ ꯆꯠꯇꯥꯕ ꯚꯤꯈꯥꯔꯤ ꯑꯣꯏꯔꯁꯨ ꯂꯝ ꯂꯩꯇꯕ ꯚꯤꯈꯥꯔꯤ ꯑꯣꯏꯔꯒꯁꯨ ꯃꯕꯨꯛꯁꯦ ꯊꯜꯍꯟꯅꯕꯒꯤ ꯉꯝꯅꯕ ꯆꯥꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯆꯥꯅꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯅꯥꯝꯇ ꯀꯤꯕꯒꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯒ ꯂꯩꯔꯦꯀꯣ ꯑꯗꯣ ꯏꯄꯥ ꯅꯨꯄꯥꯁꯤꯡꯗꯨꯗꯇ ꯍꯤꯝꯃꯠ ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯕ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯃꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤꯅ ꯀꯝꯄꯦꯅꯤ ꯋꯥꯅ ꯁꯨꯔꯒ ꯃꯣꯏꯁꯨ ꯂꯩꯔꯤꯅꯤ ꯔꯨꯝ ꯚꯔꯥ ꯑꯃ ꯄꯤꯔꯤꯅꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯔꯤꯅꯤ ꯂꯧꯈꯠꯄ ꯂꯣꯏꯔꯒꯗꯤ ꯑꯩꯁꯦ ꯏꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒꯁꯨ ꯉꯥꯡꯕꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯥꯗꯨꯒ ꯑꯩꯒꯤ ꯈꯟꯗꯥꯟꯒꯤ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯡꯗꯤ ꯄꯟꯅꯤꯡꯗꯦ ꯅꯪ ꯅꯨꯄꯤꯁꯦ ꯇꯣꯏꯅ ꯂꯥꯛꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯥꯔꯠꯀꯤ ꯅꯥꯕ ꯃꯤꯅꯤ ꯑꯅꯥꯕ ꯃꯤꯅꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯋꯥꯅ ꯁꯨꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯅ ꯌꯦꯡꯉꯤꯃꯤ ꯑꯗꯨ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯃꯤ ꯑꯉꯥꯡ ꯄꯤꯇ꯭ꯔꯨꯁꯦ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯆꯝꯄꯥꯅꯒꯔ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯐꯠꯇꯦꯕꯀꯣ ꯅꯣꯡꯖꯨ ꯊꯥꯗ ꯌꯥꯝ ꯐꯠꯇꯦ ꯏꯪꯊꯝ ꯊꯥꯗꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯍꯜꯂꯦꯕ ꯃꯔꯝꯗꯤ ꯂꯝꯕꯤ ꯐꯕꯅꯤꯅ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯂꯝꯕꯤꯁꯨ ꯐꯠꯇꯦ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯑꯩꯒꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯒꯥꯔꯤ ꯂꯩꯔꯗꯤ ꯍꯣꯏ ꯑꯩꯅ ꯒꯥꯔꯤꯗꯨꯒ ꯑꯞ ꯗꯥꯎꯟ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯨ ꯒꯥꯔꯤꯁꯨ ꯂꯩꯇꯕꯅꯤꯅ ꯊꯕꯛꯇꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯩꯁꯥ ꯈꯛꯇꯅ ꯀꯣꯟꯅꯗꯕ ꯌꯥꯎꯔꯛꯏ ꯃꯇꯝꯗꯨꯒ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯍꯩꯖꯔꯛꯄꯅꯤ나 ꯑꯩ ꯑꯗꯨꯝ ꯑꯥꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯒ ꯑꯩꯒꯤ ꯅꯣꯂꯦꯖꯇꯣ ꯃꯥꯡꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗ ꯖꯣꯏꯟ ꯇꯧꯔꯦ ꯁ꯭ꯀꯨꯜꯗ ꯑꯗꯣ ꯑꯩꯅ ꯃꯇꯦꯡ ꯃꯥꯒꯤꯁꯨ ꯑꯣꯏꯖꯁꯅꯨ ꯑꯩꯒꯤꯁꯨ ꯃꯦꯃꯣꯔꯤꯁꯦ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯉꯥꯡ ꯄꯤꯛꯄꯗꯒꯤ ꯊꯥ 6ꯇꯒꯤꯅꯤ ꯑꯩ ꯊꯝꯃꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯏꯪꯊꯝꯊꯥ ꯅꯣꯡꯖꯨ ꯊꯥ ꯂꯩꯇꯕꯤꯗ ꯑꯩ ꯆꯠꯂꯤꯅꯤ ꯂꯥꯛꯏꯅꯤ ꯏꯄꯥꯝꯗ ꯂꯩꯔꯤꯁꯦ ꯑꯩꯅ ꯂꯩꯅꯤꯡꯉ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯩꯅꯤꯡꯄꯣꯟꯇꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯈ꯭ꯔꯗꯤ ꯃꯄꯥꯝꯗ ꯇꯣꯏ ꯂꯥꯛꯄꯁꯦ ꯐꯖꯗꯦ ꯑꯩꯁꯨ ꯈꯪꯉꯤꯃꯦꯕ ꯑꯗꯣ ꯑꯩꯒꯤ ꯀꯟꯗꯤꯁꯟꯅ ꯌꯥꯗꯕꯒꯤ ꯑꯩꯅ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯃꯥꯗ ꯊꯝꯃꯝꯃꯦ ꯏꯅꯦꯝꯕꯣꯛꯇꯨꯅ ꯑꯉꯥꯡꯗꯣ ꯁꯦꯟꯅꯕ ꯋꯥꯏ ꯑꯗꯨꯗꯅ ꯑꯩꯅ ꯗꯤꯕꯣꯡꯗ ꯂꯩꯔꯛꯄ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯆꯝꯄꯥꯅꯒꯔ ꯍꯜꯂꯦ ꯃꯔꯝꯗꯤ ꯃꯥ ꯗ꯭ꯌꯨꯇꯤꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯐꯪꯕꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯑꯞ ꯗꯥꯎꯟ ꯃꯥꯅ ꯂꯧꯕꯤꯕ ꯂꯥꯛꯄ ꯉꯝꯃꯤ ꯊꯤꯟꯕꯤꯕꯁꯨ ꯉꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯥ ꯊꯅꯥ ꯆꯠꯈ꯭ꯔꯗꯤ ꯁ꯭ꯀꯣꯔꯠꯇ ꯆꯥꯎꯕꯅꯤꯅ 24 ꯑꯋꯥꯔ ꯑꯗꯨꯒ ꯂꯦꯡꯗꯕꯤꯗ ꯂꯩꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯂꯦꯡꯗꯕꯤ ꯂꯩꯗꯣꯏꯅꯤꯅ ꯑꯩ ꯂꯧꯕꯤꯕ ꯑꯩ ꯊꯤꯟꯕꯤꯕꯗꯣ ꯃꯥ ꯉꯝꯃꯛꯇꯦꯕ ꯑꯩꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏ ꯆꯝꯄꯥꯅꯒꯔꯗꯗꯤ ꯑꯗꯣ ꯋꯥꯕꯅꯤꯅ
ꯑꯩꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯗꯤꯕꯣꯡꯗꯗꯤ ꯍꯦꯛ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯐꯪꯕꯅꯦ ꯅꯣꯡ ꯆꯨꯒꯦꯔꯥ ꯅꯣꯡ ꯆꯨꯔꯣꯏ ꯑꯗꯨꯝ ꯒꯥꯔꯤ ꯐꯪꯕꯅꯤꯅ ꯁꯤꯗꯩꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯒ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯊꯝꯃꯝꯃꯒ ꯆꯠꯄꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯗ꯭ꯌꯨꯇꯤ 5ꯅꯤ ꯁꯨꯇꯤ ꯐꯪꯕꯗꯅ ꯑꯥꯗ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯄꯀꯣ ꯏꯁꯣꯔꯅ ꯂꯣꯏ ꯈꯪꯉꯦꯀꯣ ꯏꯁꯣꯔꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯒ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯇꯦꯟꯁꯟꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥ ꯉꯝꯃꯛꯇꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯔꯠ ꯑꯦꯇꯦꯛꯇꯨ ꯇꯧꯔꯒ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯄꯤꯅꯤꯅꯅꯦ ꯑꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯃ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯦꯕꯀꯣ ꯑꯩꯁꯦ ꯂꯥꯏꯐꯇ ꯌꯥꯝꯅ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯛꯄꯅꯤꯅꯅꯦ ꯏꯁꯇ꯭ꯔꯒꯜ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯅꯠꯇ꯭ꯔꯦ ꯈꯜꯂꯦꯕ ꯑꯩ ꯀꯔꯤꯝ ꯀꯤꯕꯤꯗꯦꯕꯀꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯅꯖꯅꯨ ꯑꯩ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯅꯤ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯈꯥꯡ ꯀꯟꯒꯅꯤ ꯑꯩꯅ ꯑꯅꯝꯕ ꯀꯟꯒꯅꯤ ꯑꯩ ꯉꯝꯃꯤ ꯐꯥꯎ ꯃꯣꯏꯒꯤ ꯂꯝꯁꯦ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯦꯅꯤ ꯍꯥꯎ ꯇꯧꯅ ꯑꯗꯣ ꯃꯃꯥꯅ ꯈꯔ ꯄꯨꯊꯣꯛ ꯏꯅꯥꯎꯅꯨꯄꯥꯅ ꯈꯔ ꯄꯨꯊꯣꯛ ꯑꯩꯅ ꯈꯔ ꯄꯨꯊꯣꯛ ꯇꯧꯔꯒ ꯑꯣꯏꯔꯁꯨ ꯂꯝ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ ꯃꯤꯒꯤ ꯃꯈꯥꯗ ꯇꯥꯕꯩ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯨꯇꯨꯕꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯨꯇꯨꯕꯀꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯐꯪꯖꯔꯤ ꯋꯥꯈꯜꯁꯨ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯋꯥꯔꯤ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯑꯦꯟ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯥꯆꯤꯡ ꯇꯧꯕꯒꯤꯗꯃꯛꯇ